Hauzik ngaki mamangda angang ama school dagi kidnap tawduna lamdengsingda pukhalamba ama nanthokduna chelakpadagi 80 unit 18 rescue tawhode kidnapper singdi phaba nanghodre makataba investigation gi damak police ta sinakhragani haide school gate tagi noi bobok to sija hospital da hairaga oraklaba matung angang adu lamdengsingda pukhatpadagi nanthokduna chelakpada 80 gi member thegnabadagi kalhobani haide kidnapper di phangdre aduna angang sing yamna section bi haina Arambai Tengo Gilusung Purel Korongan Mukuman Tamlakle Lalimbiles ta SAC air extract the PDF Amaga Lalimbiles Manaki More Kuki Biles Tagi CDF Amaga C Krahade Bangalore the Jogam graffiti Tarambagi Matangta Bangalore Police na Akanba Axel Loragani Haina Pondo Cray Bangalore ge Over Bridge Pillar Wall Nasingbada Jogam Tajin Badage social media platform Singda complaint Tonarakpadage Police na slogan Sing Mutat Cray Lunana Masibu Taram Nibusing Tigatuna Axel Lokalagani Haide Moirang Purel the Labor Police team Louthokpa Yaro Hana Tamlakle Moirang Purel the Labor Police ki team Masi Louthokpa Yaro Hana Moirang Purel gi Mera Pai Bikiana Wakat Khongjang Sangsin Kre Wakat Khongjang Asil Saruk Yakibi Moirang Purel Mera Pai Biki advisor Laitan Tem Ongbi Deblana Pongto Kipada Okhul the Lakpa Police team Asina Moirang Purel Akoiba Sibu Ngak Sendi Betanatana Awa Anakayanda Nasipawa Saruk Yaminadana Lakibane Matang Queen Losing Obada Ayat Apan Kia Pirakiba do Makoina Ngakpi Sendi Bana Maram Oiraga Kunjasingna akiba laitana law uba ngamkhibane Moirang Purel da lairiba lawphamsing ase law lokpa yaba matamsu oiba natre police ki team masi mafam asidagi lawthoknabagi wafam lakle hairibase ima ibel oiba kaya amana yaba ngamloi police team masi kunjasingna law sing lokpagi matam adu phawbadadi louthokpiganu haike Political Party PRJA amadi MNDF ta CEO Manipur na Sokos notice thakre haidi Manipur ki political party ama oina leiriba PRJA amadi Manipur National Democratic Front MNDF na political party ama oina registrar tawrabasu mikhalda mirep amata puthoktabadagi registrar political party ama oina recognize tawraroi haina Chief Electoral Officer CEO Manipur na Sokos notice thakre CEO na thakiba notice atugi matungina PRJA amadi MNDF na 2019 dagi sahi taruk asida pangthokiba parliament election state legislative assembly natraga by election sing the mirep amata puthokide notice asi thakraba matung August 28 phawbugi manungda political party sigi president natraga general secretary singna aiba zerol amadi affidavit yauna iselaktrabadi makha tana khanaba tawdana mathau taba thabakse CEO da lokholagani haidi hairiba political party singa sigi thakiba Sokos notice ki hearing sathanabagi matangda Mathang tha September amagi nungthil pung ahum taba matamda CEO Manipur gi office ta puthoklagani hainasu notice atu da pale Maitai ga tangkhul ga sit tangkhul na mayambani maitai na manaw ni khwaramban kechel fambi singna chana thakna pa pirakpasi uning nuksi aihak semre orabasu mangang yek ni haina semre na phungdokre khwaramban ima kechel famli ba singna chana thakna ba polam sing pibirakpasi uning nuksi maramdi tangkhul na mayambani maitai na manaw ni polam singasi manaw na mayambagi damak pirakpani lawi haina core committee on relief and rehabilitation ge convener Yajing BCG semre na phungdokre wafam singarang khwaramban ima kechel joint Coordinating Committee for Peace ke Kechel Phambi Singna Imphal ge Kabolikai Delaiba Federation of Haumi ge Losangda Core Committee sida chana thangnaba polam sing khudol tambagi thoramda YB Simrena phongdokhibane mahangna hai Manipur da Christian Islam Hindu na singba lining makhal yamna chanari maitai marakta gi su Hindu lining satpa khakta natana Christian satpa sing su yauri maramasna lining da yumpham oiduna thabak tawba yaroi Manipur gi yelhomi oiminari ba aikhoi mayam gi CSO sing punsindana sangsilabade Manipur kanba ngangane Yellow mi singna masagi yek salai khanglaba matungda makhoi masana masabu kanjagadabani atopa kanamatana laklaga kanbiro hainasu mahana phongdokhe ngarangi chana thangnaba polam sing khusina biriba sida manaw nupana mayambada aikhoi leiri niksing hanbane mera thaumai thaliba sisu manaw nupana mahak leiri haiba mayambada khanghanbane aiha isamak simre oirabasu yelhomi gi yumnaktadi mangangni Aikogi yek salai lay haike Yelomi singi mamingpo aikoina haw haina khangnai maramasna haw leipa oibane komja 1992 da laikhidraba ningthau okendra jinna hundung ningthau wungnaw jimikta wahai ama iraga thambirame wahai dugi matungina okendra jitpu parai hanba haina khangnai parai hanba haibasi karino haina hanglubada ipaipu gi lining nat chalamba du maro oina Hindu lining chatkeba yawre mapandagi pusilakpa Hindu lining bo handokpane ipaipu na chalamba lining da amu hanjinduna chatpani haina pakhu
khumlakhi aduga khonglei haibasina singda naga hairagasu isagi culture amasung custom aduda anjinbani haina semgatnarakpani aikhoigi su loina mangloraba ngaktani masida sunatana state asigi maming Manipur kaubagi mohot haulaipak kaugani hairambagi su warisu ningsinglagi haina pankhi hauna panba lambu haulaipak haina khanglabani yellow mising asi hauni ai haibadi kairakani masigi mohota aikhoi haina changsin minagadabani atamamada amsu amskokna base year asi kumja 1951 da oigadabani haina taksinba laiki yellow mising masak khangdoknaba honakhi aduga kumja 1980 da tawnakhiba agreement sing adu legakna thabakta onthokpa changi haiki chana thangnaba polam sing khusinabagi thoramda khwairamban ima kaithel ge committee asigi convener huirem binona hai khwairamban ima kaithel phambi singna sinjaba committee yellow mi oiminari ban naga singda chana thangnaba polam sing angamba mateng pangjabani manawnu pana mayamada khudol tambani habagi wakhalonda pibani haiki SIR na louthokraba voter sing amuhana yahannaba online da apply tawba yahangadabani haina Supreme Court na phongdokre Bihar Election Commission of India ACI na anauba electoral roll sendanabagi damakta chathakiba special intensive revision SIR na maram oiduna louthokraba voter sing amuhana makhoigi baming anauba electoral roll da yawnanabagi damak online gi khuthangda marilenaba documents sing pisinbagi khudongchaba pinaba ACI da Supreme Court na yathang pikre Supreme Court ki Justice Suryakanta amadi Joymali Baksigi bench amana electoral roll da yawnanabagi damakta miyoi aduna masana natraga booth level agent gi mateng lauduna online gi khuthangda application thajinbagi khudongchaba ECI na pigadabani application asigi damakta physically saruk yadaba yade haiba niyam adu thamloidabani haina ECI da khanghankhre Supreme Court na pidiba anoba chana pathabase ECI na mapung oiba thodang lauduna tongan panchayat baban block development office khungang singda leiriba panchayat office sing da su khanghanbagi mathakta pause radio television social media platform sing da sandoktuna miyamda khanghannabasu poktak pi ki haide Pakistan da suicide bomber militant taramanga hatkre security person mari asu open nangkre malemgi lebak sing manung da khwaidagi militant sing laiba amasu oidiba international community da su militant sing asina song singnaba oidiba leba ama oidiba Pakistan da yamna toina militant sing amadi security force sing marakta khuthoknabagi thodok sing toina thokle asiguma thodok sing asida ngaihak laitana misa miyam siba amadi security force sing asi ana yauduna laiba asida tangdu leita daba phibam amada lehanbagi saru ama oina Ngarang Pakistan da suicide bomber yauna militant taramanga rong khuthongnabada hatkre security person mari rom aso open nangkre khuthongnabagi thodo adu ngarang ahing security force ka Pakistan gi Khyber Pakhtunkhwa province da thokibani haina security force ki maikai dagi phongdorokle thodo adu ngarang Karamaji stop in the Azam Warsak area South Rajasthan district Afghanistan ga lonabada thokibani security force na phangba thajaba ba aron pawama gi matungina security force na khudakta operation launch tawduna militant singna leiriba area adu da sangsinduna a marker center point ama seize tawki seize adu da Pakistan gi national flag faihanki thodo adu da hatkhiba militant taramanga adu manak nakpa mok singda sangjafam loramba militant sing su yauri thodo adu da security person mari yauna miyoi mapan aso open nanki check post ani ama su hangdoktuna pamdaba thodok thoktana ba thabak lokhat khre hairi Doctor ki se yaudana hidak yonba thengnaba honari hana MSP sina phongdorakre doctor ki prescription yaudana pharmacy dagi hidak leibada athengba thamnaba thabak lokhanaba Manipur State Pharmacy Council MSP sina honari hana council asigi president RK Basumani na phongdokre MSP sina sinduna takyal da leiba government polytechnic ki auditorium da ngarang pangthokiba continuing pharmacy education program da mathaki wafam ase phongdokladuna mahana hai prescription yaudana hidak yonbada athengba thamleba jan Biswas Amendment of Provision Act 2023 Lakliba 2026 ke January 4 da istarasi da mapung phana chanaba ngamgani haibagi thajaba leire mahana maka taraduna Pharmacy Practice Regulation Act 1948 ki section 42 ga matungina doctor gi prescription yauduna pharmacy amana hidak yonba yade ek asigi makha da hidak yolamba tarabadi tha ahum jail da leibaga loinana lupa lakh amadagi tadana fine thibagi wafam yauri makha tana ek asi violate toramba thengnarabadi lupa lakh ani dagi manga phaba fine TBI Manipur su gazette notice thokduna ek asi chanaba hawkre adubu implementing agency oidaba Manipur State Pharmacy Council gi manpower ward panama pungphana pangthokpa ngamdre adubu State Council gi maikaidagi Pharmacy Council of India da haijabadagi ahendo power khara State Council da sinarakle haba wafam thamke thoramadu da council asigi registrar ka member secretary Sobam Rajakeshwar yauna state asigi tongan wafam singdagi lako pharmacist singna saruk yakhe training program asida biotechnologies pangamam daina saraswati
Saraswati Institute of Management and Paramedical Science Pangai Assistant Professor Dr. Asem BBS Par, Jenimski Retired Blood Bank Officer Dr. Rajmani Songtham, CSIR Institute of Science and Technology Lamphel Chief Scientist Dr. Huidrom Bir Kumarna Resource Person oina sarugya ke haide Mizoram da lupa crore 75 ki drug fare Mizoram ki capital city oiba Aizawl dagi Mizoram Excise and Narcotic Department na Narcotic Control Bureau amadi Border Security Force 191 Battalion ga punna khusamnaraga lupa crore humudra manga ge belu oigadaba drug methamphetamine phagat pangam khre official ki paw matung ina di Mizoram da drug khwaidagi yamna phakiba se handa kesina ani subane yamla drug singa du gari da Aizawl lomda puraga satkre habagi paw phang combined team masina kai phang amasung selen anigi lona badalaiba National Highway 06A da asat o seng frisking checking sathake drap adda truck anigi modify tawraba compartment singdagi methamphetamine drug kg 49.101 phagatpangam khe pharaba drug singadu Myanmar dagi pusilaki bangaktani drug singaduga mari lenana mioi nipan amsu phagat pangam khre drug singadu Myanmar dagi Mizoram da pusilakpada senaba tata truck ama Renault Duster ama Ashok Leyland truck ama amasung Mahindra Bolero ama phagat le pharaba mioi singadu Narcotic Drugs and Psychotropic Substance Act 1985 ki provision gi makhada case ama resa tawre mioi singadu lupa lakh ani ki fine galoina na sahi tara dagi kun thawba jail da leiraba yai haide